Ani chapi video de over ichan chelupuna padune mayamda ai lalena hajari aduga video du uriba ichan ibani gi puna chaina gi ba khotpa adugi joy mayamda lalena hajari mayamna khwangna gaina rapa ichan suicide tawaba si haibadi khangnaga kari marangi si bano haibadi chinari ngai lei ngai mara asida ichan na jebu banu pasina chendoragli isan na siraba matungda mabani khana chaina ba thokiba kaya ge video thakkiba adu ma lale haina isan da mana maranchi ki basing adu ne mana lale haina sendo in pasna sendo ego wakhamse mayam tamina se pumama khurumjari ai ming roshan ai anroda gine ai pukpa baba gi ming kisorjit ai pukpa mama gi ming na naubi ai mama baba ani maglei gidre ani chapi video de over ichan chelupuna padune aina video ma thagat kibe matang duda karigumba khardang sengdok chagene video sinamjarak pane ichana laigidraba matungda mai postmortem loigraba matung police ta FIR tawgraba matungda aina nongalaga aigi account dagi video ma post tawgibudo dogi matangda khar sengdok chagena mayamda hajari video duda aina ichanoi imungna nungairudaba hamidi moigi imungna magi awa ana ubide awa ba khangbide khote na haigibido mayamda ai lalena hajari aduga video du uriba ichanibani gi puna chaina gi ba khotpa adugi joy mayamda lalena hajari pakhang leisa hoibenina ibani marakta chendringai matungda khana chaina ba dagi keno tobudi mayam thoki mayam thoki du ma laigidaba matungda video du aina thagalubududa mayamda aina igiba wahaiba ta dugi dangta mayamna ngakpiyu na hajari ai hauji police na investigation tawraga kana inquiry tawjari cooperation piraga makha taba statement lagi investigation kai kaju tawnaba dum kana police singa cooperation tawjari video thagat ki video du gita makta mayamna ngakpiyu khuma khurumjai sida mangjari base kanano haibadi nupi khatani asiba katani mangjari base hinuriba nupa makhoi koina langdana sadana setana matu macha thidana numaini lenkhini pusi mahim amada hingeni asiba katani taibangi nuaiba awa nuai su phangaroi mana sikhaba matungda mana pamda mana ningi budu phangmadra adu kadu nungdu phangaroi maki thawaidina kai oina pokani haibasu khangba ngamdaba tabangi kumai yaudana nungaina leigadaba sida makhan thenba amagum masa matomda sinabagi khontang lawraga akoi puram uthadoaga sakare bahuriba mi sinadi ningamdabaga loinana chonari khalaliba angang singdadi siba haibase makhoina yamna nungaiba wasak ama oina lawboina ningnare ama tawrage hekta siba ama tawrage hekta siba aduna angang singda haigadabadi siba haiba wakhanse kaidungda khambiganu siragadi punama ariyambani mayam sining babadnam tawning babadnam loi ma tawba yagani aduna sigi haina khanganu nasa nasa ki nungai ta pen da kaya lairabasu imung manungda khangge nangaba mari matan ni khangge nangi nasung na mana badai khangge haidu wari du litho thamoi da punnaga sum thamaga de maduna maisa oiraga sining bari wakal lakchu ya ni amada nangi awaba nungai ta do share ta tho agadi madugi awaba saruga takai amati kokani aduna inkhalaliba angang singna nusingonda khongdari pasingna nusibidu su yamna